Pharmacy-daꯆꯠꯂꯨꯁꯤ ꯉꯔꯥꯡ ꯑꯕꯦꯝꯃꯗꯣ ꯀꯣꯃꯟꯗꯅ ꯄꯨꯈꯠꯄꯅꯦꯕꯀꯣ ꯑꯗꯨ ꯄꯨꯈꯠꯂꯀꯥꯟꯗ ꯃꯣꯏ ꯑꯣꯕꯖꯔꯕꯦꯁꯟꯗ ꯊꯝꯃꯦ ꯑꯗꯨꯒ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯔꯦꯕꯀꯣ ꯇꯧꯗꯨꯕꯨ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡꯗ ꯑꯃꯨꯛ ꯑꯣꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ ꯃꯈꯣꯡ ꯍꯥꯝꯃꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯑꯅꯤꯃꯛ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯥ ꯑꯣꯏꯅ ꯁꯥꯒꯠꯂꯛꯑꯦꯕ ꯑꯍꯤꯡꯁꯤꯗ ꯍꯦꯛꯇ ꯃꯁꯥ ꯁꯥꯒꯠꯂꯛꯇꯅ ꯁ꯭ꯄꯣꯟꯖꯤꯡ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯑꯁ ꯑꯩꯗꯤ ꯇꯨꯝꯁꯤꯠꯀ ꯑꯝꯇ ꯐꯥꯗ꯭ꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯄꯤꯊꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯌꯨꯛꯁꯤꯁꯨ ꯁꯥꯒꯠꯂꯤꯕ ꯑꯗꯨꯅ ꯀꯩꯅꯣ ꯑꯃ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃ ꯍꯥꯞꯄꯁꯦꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃ ꯂꯩꯕ ꯆꯠꯂꯤ ꯁꯤꯅꯁꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯃꯨꯛ ꯆꯤꯡꯂꯦꯝꯕꯤꯁꯨ ꯅꯥꯕꯩꯅꯦ ꯃꯥꯏꯁꯨ ꯑꯝꯇꯪ ꯑꯦꯗꯃꯤꯁꯟ ꯇꯧꯔꯤꯌꯦ 하하 하하 바이바이 ꯇꯤꯀꯦꯠ ꯀꯛꯂꯦ ꯑꯗꯨꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 55ꯇ ꯇꯥꯔꯦ ꯑꯩꯁꯨ ꯌꯦꯡꯊꯣꯛꯀꯦꯅ ꯑꯩꯁꯨ ꯑꯃꯨꯛ ꯀꯛꯁꯜꯂꯦ ꯀ꯭ꯌꯨꯗꯣ ꯁꯥꯡꯅ ꯂꯦꯞꯄ ꯀꯛꯄꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯧꯔꯒ ꯄꯨꯂꯞ ꯌꯦꯡꯊꯣꯛꯄꯅ ꯐꯔꯦꯅ ꯑꯩꯁꯨ ꯕꯥꯏ ꯕꯥꯏ ꯈꯣꯡ ꯆꯥꯔ ꯂꯩꯔꯝꯃꯣ ꯈꯣꯡꯗꯣ ꯀꯩ ꯃꯆꯥꯗꯨꯅꯤ गाड़ी शोल्डर जलमे हेलमेट से स्माइल था नंबर से मी यामबनीको मी क्यू लेप्पगी याम सांगना कुइना ngaइनेना इसाउ लाक्नबजु दुम पेशेंट पार्टी दुम यावे ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯁꯤ ꯌꯥꯝ ꯑꯣꯃꯦꯗꯤ ꯗꯣꯛꯇꯔ ꯌꯥꯝꯕꯅꯤꯅ ꯊꯨꯅ ꯌꯦꯡꯉꯦꯕ ꯑꯩ ꯑꯦꯛꯁ꯭ꯔꯦ ꯑꯃ ꯂꯧꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯦ ꯑꯦꯛꯁ꯭ꯔꯦ ꯂꯧꯕ ꯆꯠꯂꯤ ꯅꯨꯡ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯣꯏꯒꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤꯗ ꯌꯦꯡꯕꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯌꯦꯕ एक्सरे वन क्यू मैम PMR फिजिकल मेडिसिन एंड रिहेबिलिटेशन है वो आबरा इधर ले रोज ला यो ने खाई बने बाइड्रिंग कोई तरह मोई बने आई ngọc chim ấp खाई बने हैं तो ngọc वाली जो मरी लेनी है बा Mafam sa exercise sa water. Ay ginasisina ay gida. Sinamagi. Helmet là em bring helmet em. Mẹ tay lôi hơn tụ này đồ. Để mới làm ale. Đi với Lina gì, là hao với Lina thì nát rồi,
ꯁꯔꯨꯒꯤ ꯀꯩꯒꯤ ꯑꯅꯥ ꯃꯌꯥꯝꯁꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯦ ꯇꯥꯛꯄꯅꯤ ꯁꯤꯅ ꯑꯕꯦꯝꯃꯗꯣ ꯆꯥꯛ ꯆꯥꯎ ꯀꯩꯀꯥ ꯑꯝꯇ ꯌꯥꯗꯦꯕ ꯑꯗꯨ ꯃꯥꯏ ꯆꯥꯅꯕ ꯈꯔ ꯃꯥꯅ ꯆꯥꯅꯤꯡꯕ ꯆꯥꯄꯣꯠ ꯈꯔ ꯆꯥꯅꯕ ꯌꯦꯡꯕꯗꯤ ꯐ꯭ꯔꯤꯗ ꯌꯦꯡꯉꯦꯕꯣ ꯑꯩꯈꯣꯏ ꯑꯅꯥꯕꯁꯦ ꯑꯃ ꯊꯥꯏꯅ ꯅꯣꯛꯐꯗꯦꯗ ꯌꯥꯎꯕꯗꯣ ꯌꯦꯟ ꯐ꯭ꯔꯤꯗ ꯌꯣꯜꯂꯤ ꯍꯥꯏꯔꯒ ꯐꯗꯤꯒꯣꯝꯗ ꯃꯃꯜ ꯇꯥꯡꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦꯕ Before food yawe. She chocolate chidi haurani. 99% ultimate dark chocolate hai. Yam thumam dau male chidi. She chagera chocolate she chagera. And chocolate aman chage hera ro she chadi nang. Mayang je kang mo man ban. Nupi male abe maduna nang. ꯉꯥꯡꯈꯩꯗꯤ ꯆꯥꯎꯔꯒ ꯕꯣꯗꯤ ꯁꯥꯏꯖꯁꯨ ꯌꯥꯗꯕꯅꯦꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯅ